Akasban Imphal Wahengbam Washington na pau pajari ahanbada maroi ba pau Mukhyamantri Nongthombam Biren Singna yai phathorangi tongan ba scheme kaya maram hogdokre ngasi sahi loiba amadi hayeng anoba sahi hobu numita lambi gi khudong thiba thogdok thoktanaba amadi lambi sindanaba raijagi traffic control police na kanaba thorang lokhalle amasung Pradhanmantri Narendra Modi gi pukning gi wa man ki bat ki chamani pan suba tangkak ngasi ayuk pung 12 da Akasbani gi thongda sandokani Mukhyamantri Nongthombam Biren Singna ngarang miyam gi ai phathorang gi tongan ba scheme kaya marum hogdokre Imphal leba mahaki secretariat pangtok pathorama mada Shri Birena Chief Minister's Farmers Livelihood Support Scheme Chief Minister's Khungang ama sanabung ama Chief Minister's Sports Persons Livelihood Guarantee Scheme Schemes for construction of recognized tribal libraries with digital infrastructure Chief Minister's Ima Nongthang Leima Yai Fatengbang Scheme School Phagal Hansi Mission 2.0 amasung College Phagal Hansi haiba scheme singasi hudokhi Tungda pawmi singda wangang bada Mukhyamantri na hai Raija sida hojik thokliba irang asina maram oiduna leifam leitraba miyoi singi damak Raija Sarkar na sel gi tengbang oina imung amamamda lupa lakh amamam piragani hairiba senpham asi installment mari thokna January dagi lupa lising kunmanga piba hauragani Chief Minister's Khungang ama sanabung ama scheme gi makhada sanabung leitaba khulsingda sanabung amamam sengwatkani masigi mathakta ahan batangka ki oina sanaroi lising ama khangatuna Chief Minister's Sports Persons Livelihood Guarantee Scheme gi kudong chaba pigani ngasi sahi loiba amadi hayeng anoba sahi hobu nimita lambi gi khudong thiba thodok thoktanaba amadi lambi sindanaba raije gi traffic control police na khanaba thorang lokhatle Traffic Control Police Wing gi SP gi chero lamana hai nisha charga gari thoba saka ani panba gari machada mi ohum tongsinba helmet uptana gari thoba gari gi che sang sudaba seat belt phadana gari thoba sahi sudana gari thoba madi traffic ki niyom thugaiba singi mathakta motor vehicle act ki makhada thabak lokhatkani Security Force na Imphal East Thawbal amasung Kangpokpi Jila gi irang leba mafam singda thi humbagi thabak chathakre Raija Police Control Room ki ngarang thokhiba sero lamada hai haukiba pung kunmari da Security Force na jila ahum asida chathakiba operation da Imphal East Jila da bunker tarani thoi thugai ki Kangpokpi amasung Thawbal Jila dagi khusu khulai kaya marum su phagat ki National Highway singda akan bangak sel thorang loina na tangai fadana sangba polam sing Imphal lomda pusilakli haina su serol duna makhatari Manipur Youth League ki thasi kundagi haukiba lamsang khongchetta ngasi Imphal Istila gi pangai amasung khuraida miyam gi mifam pangthokani hairi Teachers Eligibility Test Paper 1 lisingani kunithoi gi parikya January 13 da pangthoklagani Raija gi Education S ki Director na thokpa chero lamana hai parikya si thabagi eligible oiraba candidate singna makhoina parikya thaningba jila sing website https://tetman.edus.com da makhoi gi register mobile number season aduna mathang sahi January gi taruk phawbada makhoi gi parikya center khanba yagani candidate singna makhoina pamba jila singda leiba parikya center hairiba matam asigi manungda khandrabadi scheduled tribe candidate singi oina senapati jila da parikya center oina pigani aduga ataigina Imphal West jila da pigani Cherola Makata na hai parikya thaba yarba candidate singna January mapal dagi tara humdoi phawbada website asidagi makhoi gi admit card su download tawba yagani tabiriba pawasi Akasbani Imphal dagi ni Pradhanmantri Narendra Modi gi pungning gi wa man ki baat ki chamani pan subatangka ngase ayuk pung 12 da Akasbani gi thongda sandokani thauramasi Akasbani News amasung Doordarshan gi network pumnamak Pradhanmantri Office Information and Broadcasting Mantraloy amasung DD News ki YouTube channel singda su sandokani Pradhanmantri na wangang bahek loibaga madugi Manipuri wahan thok sandokani masi ngasi numidang pungnipan da su amuk khanna sandokani Pradhanmantri gi warol dialectana hayang sandokani Pradhanmantri Narendra Modi na hairi
ngasi Bharat na mahuksadagi satnarakpa amasung matamsigi oiba technology punna sizinaduna manglomda sangshili Ajodhya ngarang Maharishi Balmiki International Airport Sangaba amadi lupa koti lising tara mga satret lomgi tongan besakwat thorangi project sing haudok laduna Pradhan Mantri na hai lakliba numit kharani asida Ajodhya na Uttar Pradesh pu sakwat thorangi lamda mangjil thana pukhat lagani Ajodhya da nauna saba mandir da January 12 da pangtok kadoriba Ram Lalagi Pran Pratisthada laibak asigi miyamna Ram Jyoti gi maira thanduna Dipawali thoram pangthok na basu Pradhan Mantri na hairi lakliba numit kharani asida Ajodhya da mioi lak kaya lak kadoriba sigi yanglaga sarkar na Ajodhya bu sengpat sagatpagi lamda kanba mi eng changli haina su mahang na makha taki Dharmagi oiba mafam sing mahaki sarkar na sengpat sagatliba sing adu palladuna Pradhan Mantri na hai saukhatpa amadi mahuksadagi chanarakpa sanskriti gi satnabi ani punsinduna kunma thoi suba sahi sa asida laibak asibu saukhatpagi lamda khongjel yangna pusinba ngamgani Rajasthan ki Bhajanlan Sarma Mantri Mandal ngarang anauba mantri kunithoi hapchinduna saukthok khankhre Joypur ki Raj Bhavan da pangthok pathoram amada Rajyapal Kalraj Mishra na anauba mantri sing adubu thabak paiba masung aron bangakpagi wasak lauki NCC Republic Day Camp lisingani kunmari ngarang dagi Delhi Camp ki Kariapa Parade Ground da hokre kumsi sahi gi oina tham chum de chathagadaba camp asida laibak asigi tongan ba raijya sing amasung union territory sing dagi punna cadet lisingani chani humbudra mari na saruk yari camp asida punna nupi masa cadet chamapal sumna taret saruk yaduna mamang sahi gi yangnabada nupi masa cadet khwaidagi masing yamna saruk yaba oiri camp asida awang nungpol lamdam gi cadet chama humbudra mathoi amasung Jammu Kashmir amadi Ladakh tagi cadet chama kunithoi su saruk yari ngasi phongba pause singi maroiba pausingi damak haujik Waikhom Chitradhani leire Chitradhani Thagachari Washington Anauba chahi lakpada Mukhyamantri na miyamgi damak yaifanaba tongan scheme sing haudokhiba amadi kadang bandamiyo ema laikhidabaga mari lenaba pausing ngasi pauchusing da maroiba pawoina fongnari Pokna famda anauba chahi lising ani kunmari gi mangoina na government na scheme taruk launch tawkre haina ahan headline tawri pawasi People's Chronicle da su ahan headline tawduna fongle Huyelan pawda artisting kokta khut haple tawfam khangdre fambungna re jail da thamge harabasu thambiro haina sumang lilagi artist oinam Prafulo Chandra gi wafam ahan belamai da fongli Sanga Express Manipuri edition da democracy gi wahan thok lairaroi haiba congress gi wafam ahan belamai da fongli Sana lebakta kuki militant sing na kadang banda landarakpada khulngakpa ama sire haina paw ama fongli asiga loinana kuki na more da ambush tarokpada commando gi personnel ama sokle haiba sina ahan headline tawri paw sigi makhada JSC semkhre hakchang lodana warep na khre haiba sub headline ama supiri Ichel Express ta irangi khudong chaba loduna mitop lising taruklom kasom khulel da sangsilakle haiba JCILPS ki wafam ahan balamai da fongli Naharol gi thodang da Myanmar dagi mitai macha sing more da chenthok na rakre haiba pawma ahan balamai da fongli Manipur News ta anauba chahi horokpada MLA sing yauna Prime Minister unaduna wari sanana ba sinbiu haina MLA location na fongdo ki wafam ahan balamai da fongli Imphal Free Press ta Morebu Cantonment Hub ama oihenbagi wafam Hill Tribal Council Morena reject tawkre haina ahan balamai da fongli Sanga Express English edition da Myanmar gi lanmi chama yankhai mathoi Mizoram da chensin khre haina ani shuba headline tawri Manipur Mail da Jharkhand gi Mukhyamantri Enforcement Directorate na kokhat khre haina ahan balamai da fongli Washington Thagachari Chitradhani aroi beda maroi ba pau amukhana Mukhyamantri Nongthombam Biren Singna yai phathorangi tongan da scheme ke amaram haudokre ngasi chahi loiba amadi hayeng anauba chahi hauba numita lambi gi khudong tiba thokdok thoktanaba amadi lambi sindanaba rajya gi traffic control police na akhanaba thorang lokhale amasung Pradhan Mantri Narendra Modi gi pukning gi wa man ki bat ki cha manipan suba tangkak ngasi ayuk pung 12 da akasbani gi thongda sandokani pau loijare